Thamba buffer zone IDP sing na namkhaiduna dolai thabi makha laika yausilure IDP sing amukna bada irang thokre police ki gari tara kaire Manipur lenga na sangai festival namduna selubadagi machi da internally displaced person makhai irang horagle sawombung amasung sajiwa jail maya da hangba relief camp sing da Changjafam lauduna lairiba ikau sadu yen khomang amasung dolai thabi na chingbagi internally displaced person sing horak tuna dolai thabi da marol nai na ngak tuna thamli baba far zone namkhaiduna dolai thabi makha lekai fawwa changsilure aikhoi ichai su semba ngamdre aikhoi gi yumda hanjarage haiduna horakpa masing yamlaba IDP sing adu khangaudana ayuki pung 12 rom tarakpada dolai thabi da thunglaki IDP sing aduna makhoi masagi mayumda hanjabani mingonda khatnaba hoba chatpa natte aikhoi bu yumda leihalu aduga ngak ke hairabasu ngak senbiu haiduna lau khonglaga changsilakpada police amasung mafam aduda mathau tawduna leiriba central forcing thatlaga thamki lambi thungna khariba wafware sing adunam khairaga masing yalaba nupi sing na buffer zone adulan silakpa horaki Casper Gari fawwa ka aduna makhoi changsin ba horaki security forcing na makhoibu fana yamna kanna thingna na bahonaki adubu athing badu miyam aduna namkhai ki mafam adudagi kilometer anirom namduna changsin ki aduga khul adu thadok tuna lanjelakhiba matamdagi amuk fawwa changba ngamdana leirakhiba dolai thabi makha lekai yosilaki tanja aduda Imphal East District ki additional SP amana luchingba achowa force amasu mafam aduda thunglaki magna miyam adubu mafam adudagi hangadabani natragadi fuba horagani haina lauru padagi nakalani gi marakta yamna kuina charangna bathoki miyam adu dolai thabi awang laikai fawwa changani haiduna muknaraki adubu police na makhoi mayam thatuna thambadagi dolai thabi lokolda kumtharaga chatnanaba amuksu honaraki madudasu police amasung central force singna yamna kanna athingba piki tanja aduda Imphal East District ki SP masamaksu laki IDP sing adu mafam adudagi hannanaba fana yamna hairabadasu Tarak tabadagi security force sing na tear gas cell sing manam kapa horaki hana mafam aduda changsilamba miyam adu tear gas cell sing adugi manam khangba ngamdabadagi chenthongnaraki sarba miyam aduna chenthorakpada lambi da leiramba central force sing amasung police ki gari sing nungna thomjinduna windsel glassing Thugaire ki DI amadi mathak makha onthokpada natana mafam kayada akai atoi thoalamki nakalani gi muknabadu da miyoi mangarom soki asokpa sing adu sagolmang da leiba sagolmang Primary Health Center da pukhatuna laikanaki ngehaki tungda Imphal East ki SP amasung additional SP na luchingba combined force ki kangbu amana khongna laktuna tear gas cell sing kap tuna lambi da leiramba miyam pumnamak tan khairaki police personnel sing aduna hospital mapa adumakta da lep laga tear gas cell ama kapsin ki Sel adu hospital ki campus manung ta sin ki amasung pokhai ki maduna maram oibaga hospital layeng duna leiramba anaba mayam ama kapla naunaraki adu policing adu di miyang mi kap miraw khol sing adu ama fawwa ta dana tear gas kap tuna khongna lambi da adum chatki IDP mayam amana makhoi gi mayumda changna na bagi damal security ki athing basing namkhairak padugi tanfam adu da kuki nupi mayam ama utup watup paiduna hatna sunana ba thorang tobo uki pangyam yamna laptaba mafam amadagi kuki gi miyoi amana ngamlaga changla o hatpi gi haina lauraki adubu police personnel sing amadi central force sing aduna lumna lobagi mahuta mayumda halagi haina lakliba sing aduda oina onsilaki any kuki tribe ST list gi lauthokpa manipur gi tangdu laita daba fibam sina maram oiraga ST list gi lauthokpa natraga hapchin bagi thabak leptuna lairi ministry Manipur gi scheduled travel list gi kanagumba furup amabu hapchin banatraga lauthokpagi thabak leptuna lairi state asida hojik oiriba tangdu laita daba fibam asina hariba thabak thoram sing adu leptuna laibani haina right to information eki makhada hanglakpa wahangi paukhumda travel affairs ministry na phongdorakre Manipur lenga ki cabinet na kumsing 2023 ki January thada any kuki tribe ST list gi lauthokna ba waref laukraba matung Chahi aduma ki February ni panda Travel Affairs Ministry da proposal amatha ki any kuki tribe lauthokpa natraga kanagumba furup amabu hapchin bahaiba adu parliament na iyaba piba changi Manipura hojik oiriba fibam asi yenglaga leptuna lairiba adu thabak oina paikhalakpada khutangdu laitaba fibam da akaiba lakpa yai Kumsing 1956 ta any kuki tribe haiba wahi asi scheduled tribe list gi lauthokkhibani chahi nifuga taru ki matung kumsing 2002 da Manipur lenga na central government da any kuki tribe amu hana ST list ta hapchinaba proposal tharaki Madugi matung ina any kuki tribe haiba wahi adu amu hana kumsing 2003 da ST list ta hapchinki Madugi matung kumsing 2023 da amu hana any kuki tribe lauthokna bahairaki makhata na kumsing 2024 gi July 15 da Manipur lengak na follow of letter ama ministry da tharaki any kuki tribe natraga any mijo lusai tribe haiba wahi sing ST list gi lauthokpa matam da hana na hairiba tribe sigi mingda certificate pai raba sing adu kari fibam da lehengadagi haina ministry gi maike dagi Manipur lengak ta hangkiba laiki Madugi matung da paukhum oina any kuki tribe natraga any mijolo sai tribe haibasigi manung chanba travel sing hana na ST list yauduna lairabani any kuki tribe haiba wafam
asina yumlonnaba laibaksingdagi illegal immigrants changsilaktuna ST list yahonnabagi khudongchaba pire chahi asimakki April amasung May thada RTI gi paukhum madugi makha taba appeal ani lakhi appeal sing aduda ministry na constitutional action lokhatpa leirabra amadi modality singak thamlibra haina hanglakhi madugi paukhumda ministry na tangdu laita daba phibam asina thabak khudimak leptuna leibani ministry na makha taba thabak paikhatpa oina ethnographic detail piraknaba Manipur lengak ta khangan khiba leikhi hari adugumba proposal adu Register General of India amasung National Commission for Scheduled Tribes ki ayaba lawbaga loinana legislation samdokpagi mathau tai hari ningtambagi wafam natana India ga fibam amatada wari sanaroi khulai thadokpagi firef leite active chairman Pambaina Luchingba UNLF ki humpuga mathoi subamapu kumon thorong ngasi kakching khunawda laiba 2nd Brigade Hongwi Van da miyam ga loinana harau chayamba phongdokre Thorom maduga mari lainana Central Committee namapu kumon ga mari lainana piba yaifa paujal miyam da puthoktunna ta hanba changsilakhiba ningtam yawal gi ihaw asida laikhidraba singi mafam da ikai khumnaba utpana mapungoi ba thorom oiki thorom maduga mari lainana lup asige Active Chairman Thoktom Khambatona haikibada haukiba chahi 2023 gi November kunga mapanda New Delhi da loop asina India government ga peace agreement haina loop asigi lanmi sanglup MPA amasung Indian Security Force ka khud thana bale pa haina sign tawna ki loinana nakalani gi marakta political dialogue cha thaduna Manipur amasung India ni gi marakta lairiba conflict asigi waroisina ma purakna bahona duna lakli Luba sigi maikai dagi hingsa amasung mihan mipun chathaba pamde ingna loisinaba pami adubu India na Manipur asi lausin matamda ingna lausin khiba natabani na ingna pirakloi adubu masigi matang da waruisinama purakna bahonagani yadragana masigi chapchaba firef adu lawgani Lup asina India government ga peace agreement sign tawnare haina makhoi wari sanakhra kangbuni ningtam yawal dagi lapthokhrabani haina lana longna basu yai adubu lup asina Manipur bu maning tambagi wafam natana atopa phibam amata da wari sanaroi lup asina yawal khongchat tagi handokpa natraga khulai thadokpagi firef laite Manipur ning tambagi wafam da chapchana leptuna wari sanagani hojik tholiba irang asina maram oiraga wari sanabagi tanja adu matam khara thinthakibani Adu fibam amasung condition na demand tobagi matungina thubada India ga wari sanaragani haiki Amaram da hokiba chahi 2023 gi May ahum dagi tholakhiba irang asiga mari lainana haikibada irang adu Manipur gi apunbagi saktam Thugaire pamba kharana tholakibani matam aduda lubasigi maikai dagi laibaki amasung miyam gi namak lokhatpham tokpa thodang adu chapchana lawki haiki tagi air strike ta mioi manga sire kaya amana sokle Myanmar junta lamina Kareni state ki pasong township ki mochi de laiba tongan tongan ba mafam ahum da air strike cha thabada mioi manga hatkre aduga mioi kaya na so pan nangan kre hari mafam adugi khunja singna phongdorokpagi matung ina ngarang ayuk Myanmar junta lanmina fighter jet sizinaduna mochigi mafam ahum da bomb thadaduna attack tharakhi hari Ayuk ki lechel thabagi khudong chaba lawduna Myanmar junta lanmina nongthaktagi attack chatharakhiba duda mioi manga sikhi loinana kaya amana so panangki hari attack aduda junta lanmina mapangal kallaba bomb mari thadaduna micham sing adubu tamthina hatkibani amadi micham kaya amana so pananghankibani haina mafam adugi mioi na phongdokhi thogdoka aduda Asokpa Singhi Masing Chapchana Kangbangam Junta Lanmigi attack Adu the Sikhre Sing Adu Nupangactoni Junta Lanmina bomb Tadaki Bamafam Adu Junta Gimauta Labor Itunik Revel Singa Kutong Nabamafam Nate Haina Kunjasing Fongdoki Democracy da State Emergency President Rule Gimafam Late NG Nongay Democracy da State Emergency President Rule Gimafam Late Haina LMH Law College Alumni Association ki Chairman Amadi Manipur Human Rights Commission ki Hanagi member and Nungay na Fongdokre Lilong Hair Secondary School da ngasi inauguration of traditional Yongfi Atergi Ani Suba anniversary thoram da magna wafam asi phongdoki thoram adu da NG Nongay Manipur Columnist Union gi Secretary Buvon Kanglei People's Confederation gi President CH Joy Kumar amasung Lilong Higher Secondary School gi Principal Dr. Santana Mathang sit na Chief Guest of Honor amasung President Oina Sarukyaki Nongay na makata na High British Parliament ki Indian Independent Act 1947 na India Pakistan amasung Manipur ning tamalaybak sing oyan ki kumza 1949 da merger agreement khuyak pina khibana Manipur asi India ki saruk ama oikhibani haina phongdokhi Pakistan gi paramilitary force ki HQ da attack chatharakpada ahum sire Peshawar da laiba Pakistan ki paramilitary force ki headquarters da kulai paiba singna chatharakhiba attack da mioi ahum sire Frontier Constabulary paramilitary force ki headquarter oiriba defense complex aduda suicide bomber singna anirak hanna attack chatharakhi haina Reuters ki report amana phongdurakli defense complex ki Changfam da han boina suicide attack chatharakhraba matungda compound manungda so amu hana attack chatharaki army amasung police yauna law enforcement
ꯄꯔꯁꯅꯦꯜꯁꯤꯡꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯒꯤ ꯑꯀꯥꯏꯕꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯗꯤꯐꯦꯟꯁ ꯀꯣꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡꯗ ꯍꯧꯖꯤꯛꯁꯨ ꯇꯦꯔꯣꯔꯤꯁ꯭ꯠ ꯈꯔ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯀꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ ꯑꯣꯏꯕ ꯗꯤꯐꯦꯟꯁ ꯀꯣꯝꯄ꯭ꯂꯦꯛꯁ ꯑꯗꯨ ꯃꯤ ꯀꯨꯡꯅ ꯇꯥꯕ ꯃꯐꯝ ꯑꯃꯗ ꯂꯩꯕꯅꯤ꯫ ꯊꯤꯀꯥ ꯃꯨꯟꯅꯕꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 404ꯒꯤ PMGSY ꯐꯦꯖ 3 ꯊꯕꯛꯇ ꯂꯣꯀꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯃꯠꯇ ꯁꯔꯨꯛ ꯌꯥꯕ ꯉꯝꯗ꯭ꯔꯦ꯫ ꯀꯦ. ꯃꯦꯘꯆꯟꯗ꯭ꯔ ꯊꯤꯀꯥ ꯃꯨꯟꯅꯕꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 404ꯒꯤ PMGSY ꯐꯦꯖ 3 ꯊꯕꯛꯇ ꯂꯣꯀꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯃꯠꯇ ꯁꯔꯨꯛ ꯌꯥꯕ ꯉꯝꯗ꯭ꯔꯦ꯫ ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯦꯟꯗ ꯄꯟꯆꯥꯌती ꯔꯥꯖꯀꯤ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯀꯝꯄꯦꯅꯤ ꯑꯃ ꯑꯅꯤꯗ ꯄꯥꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯏꯟꯖꯤꯅꯤꯌꯔ ꯑꯃꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕꯗ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯇꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯝꯃꯤꯇꯤ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯩꯁꯥꯝ ꯃꯦꯘꯆꯟꯗ꯭ꯔꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯩꯁꯥꯝ ꯃꯦꯘꯆꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ꯫ ꯈꯨꯡꯒꯪꯒꯤ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯅꯕ ꯊꯥꯗꯔꯛꯄ ꯁꯦꯟꯇ꯭ꯔꯦꯜ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯁꯦꯟꯐꯝꯁꯤꯡ ꯇꯦꯟꯗꯔ ꯇꯧꯕ ꯉꯝꯗꯕ, ꯇꯦꯟꯗꯔ ꯇꯧꯕ ꯂꯣꯏꯁꯤꯟꯗꯕ, ꯈꯨꯠꯆꯥꯕꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯗꯤ ꯏꯟꯖꯤꯅꯤꯌꯔ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯈꯨꯡꯒꯪꯒꯤ ꯂꯝꯕꯤ ꯀꯌꯥ ꯐꯤꯕꯝ ꯁꯣꯛꯂꯦ꯫ ꯃꯐꯝ ꯀꯌꯥꯗ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕꯤꯗꯕꯗꯒꯤ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯅꯔꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯒ꯭ꯔꯥꯝ ꯁꯗꯛ ꯌꯣꯖꯅꯥ PMGSYꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯄ ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯐꯦꯖ 3 ꯑꯁꯤ 2019ꯗ ꯁꯦꯡꯁꯟ ꯇꯧꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 404 ꯆꯪꯅ ꯀꯤꯂꯣꯃꯤꯇꯔ 1,45,000 ꯁꯥꯡꯕ ꯈꯨꯡꯒꯪꯒꯤ ꯂꯝꯕꯤ ꯁꯦꯝꯒꯗꯕ ꯁ꯭ꯀꯤꯝ ꯑꯃꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯁ꯭ꯀꯤꯝ ꯑꯁꯤ 2024ꯒꯤ ꯑꯦꯄ꯭ꯔꯤꯜ 10 ꯈꯛꯇꯗ ꯇꯦꯟꯗꯔ ꯇꯧꯕꯒꯤ ꯑꯌꯥꯕ ꯊꯣꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤ ꯐꯥꯎꯕ ꯇꯦꯟꯗꯔ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ꯫ BJPꯒꯤ ꯍꯥꯟꯅꯒꯤ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛ ꯑꯃꯗꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯥꯗꯔꯛꯄ ꯁꯦꯟꯐꯝꯁꯤꯡ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯕ, ꯂꯨꯠ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯕ꯭ꯔꯦꯟꯒꯤ ꯃꯊꯧ ꯍꯟꯊꯔꯛꯄ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯕ꯭ꯔꯦꯟꯒꯤ ꯃꯊꯧꯗ ꯑꯀꯥꯏꯕ ꯊꯣꯔꯛꯇꯨꯅ ꯀꯥꯎꯒꯟꯕ ꯑꯃꯁꯨꯡ ꯅꯤꯡꯁꯤꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯍꯟꯊꯔꯛꯄ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯍꯦꯛ ꯍꯦꯛ ꯊꯦꯡꯅꯔꯤꯕ ꯊꯧꯑꯣꯡꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯌꯥꯝꯅ ꯇꯣꯏꯅ ꯊꯦꯡꯅꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯗꯤ ꯂꯣꯏꯅꯕ ꯃꯤꯒꯤ ꯐꯥꯎꯕ ꯃꯃꯤꯡ ꯀꯥꯎꯊꯣꯛꯄ, ꯊꯝꯖꯤꯟꯈꯤꯕ ꯄꯣꯠꯁꯛ ꯑꯃ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯕ ꯑꯃꯁꯨꯡ ꯁꯤꯟꯅꯔꯛꯄ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯇꯔꯥꯏ ꯇꯔꯥꯏꯅ ꯍꯦꯛꯇ ꯀꯥꯎꯊꯣꯛꯈꯤꯕ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯕ꯭ꯔꯦꯟꯒꯤ ꯅꯔꯚꯁꯤꯡ ꯄꯤꯛꯁꯤꯜꯂꯛꯄ, ꯕ꯭ꯔꯦꯟꯗ ꯀꯦꯃꯤꯀꯦꯜꯁꯤꯡ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄ ꯑꯃꯁꯨꯡ ꯃꯄꯨꯡ ꯐꯥꯅ ꯕ꯭ꯔꯦꯟꯒꯤ ꯇꯤꯁꯨꯗ ꯏꯒꯤ ꯏꯆꯦꯜ ꯌꯧꯕ ꯉꯝꯗꯕꯗꯒꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯏꯔꯛꯄꯅꯤ꯫ ꯖꯤꯟꯒꯤ ꯑꯣꯏꯕ ꯑꯁꯣꯏꯕ, ꯀꯣꯛꯇ ꯁꯣꯛꯄ, ꯄꯟꯕ ꯌꯥꯎꯈꯤꯕ, ꯚꯥꯏꯔꯁꯅ ꯏꯟꯐꯦꯛ ꯇꯧꯔꯛꯄ ꯑꯃꯁꯨꯡ ꯊꯃꯣꯏꯒꯤ ꯂꯥꯏꯅꯥꯅꯁꯨ ꯕ꯭ꯔꯦꯟꯗ ꯑꯀꯥꯏꯕ ꯄꯤꯔꯛꯇꯨꯅ ꯅꯤꯡꯁꯤꯡꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯟꯊꯍꯜꯂꯛꯄ ꯌꯥꯏ꯫ ꯆꯥꯡ ꯅꯥꯏꯅ ꯁꯥꯖꯦꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯃꯆꯜ ꯁꯨꯅ ꯆꯥꯔꯕꯗꯤ ꯕ꯭ꯔꯦꯟꯒꯤ ꯐꯤꯚꯝ ꯐꯅ ꯊꯝꯕ ꯉꯝꯃꯤ ꯑꯃꯁꯨꯡ ꯅꯤꯡꯁꯤꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯍꯟꯊꯔꯛꯇꯦ꯫ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯗꯒꯤ ꯈꯪꯂꯛꯄ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯕ꯭ꯔꯦꯛꯐꯥꯁꯠ ꯆꯥꯕ ꯍꯥꯏꯕꯁꯤ ꯕ꯭ꯔꯦꯟꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯃꯛ ꯇꯉꯥꯏ ꯐꯗꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯆꯥꯕꯅ ꯕ꯭ꯔꯦꯟꯒꯤ ꯐꯤꯚꯝ ꯐꯍꯜꯂꯤ ꯍꯥꯏꯕꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯇꯣꯔꯣꯟꯇꯣꯒꯤ ꯔꯤꯁꯔꯆꯔꯁꯤꯡꯅ ꯊꯤꯖꯤꯟꯕꯗꯒꯤ ꯈꯪꯂꯛꯄꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯇ ꯚꯤꯇꯥꯃꯤꯟ C, ꯕꯦꯇꯥ ꯀꯦꯔꯣꯇꯤꯟ, ꯑꯥꯏꯔꯟ ꯑꯃꯁꯨꯡ ꯚꯤꯇꯥꯃꯤꯟ E ꯌꯥꯎꯍꯜꯂꯕꯗꯤ ꯕ꯭ꯔꯦꯟꯒꯤ ꯐꯤꯚꯝ ꯐꯅ ꯂꯩꯍꯟꯕꯒ ꯂꯣꯏꯅꯅ ꯅꯤꯡꯁꯤꯡꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯦꯟꯒꯠꯂꯤ꯫ ꯑꯃꯔꯣꯝꯗ ꯏꯁꯥ ꯏꯎ ꯐꯅ ꯂꯩꯅꯕꯒꯤꯗꯃꯛ ꯆꯥꯡ ꯅꯥꯏꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯃꯊꯧ ꯇꯥꯕꯒꯨꯝ ꯕ꯭ꯔꯦꯟ ꯐꯅꯕꯒꯤꯗꯃꯛꯇꯁꯨ ꯕ꯭ꯔꯦꯟꯒꯤ ꯁꯥꯖꯦꯜ ꯇꯧꯒꯗꯕꯅꯤ꯫ ꯁꯤꯖꯤꯟꯅꯔꯤꯕ ꯃꯈꯩ ꯕ꯭ꯔꯦꯟꯒꯤ ꯇꯧꯕ ꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯍꯦꯟꯒꯠꯂꯛꯏ꯫ ꯍꯛꯆꯥꯡꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯀꯌꯥꯠꯁꯤꯡꯒꯨꯝ ꯕ꯭ꯔꯦꯟꯒꯤ ꯃꯁꯜꯁꯨ ꯁꯤꯕꯨ ꯁꯤꯖꯤꯟꯅꯗ꯭ꯔꯕꯗꯤ ꯇꯞꯅ ꯇꯞꯅ ꯄꯤꯛꯁꯤꯜꯂꯛꯇꯨꯅ ꯃꯥꯡꯈꯤ꯫ ꯃꯤꯑꯣꯏꯕꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒ ꯏꯔꯣꯏꯅꯅ ꯕ꯭ꯔꯦꯟ ꯑꯃꯗꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯈꯨꯗꯤꯡꯃꯛꯇ ꯑꯍꯣꯡꯕ ꯊꯣꯔꯛꯏ꯫ ꯕ꯭ꯔꯦꯟꯒꯤ ꯁꯔꯨꯛ ꯈꯔ ꯄꯤꯛꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯋꯥꯈꯜ ꯈꯟꯕ ꯉꯝꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯏ꯫ ꯕ꯭ꯔꯦꯟ ꯌꯧꯅ ꯏ ꯆꯦꯟꯁꯤꯜꯂꯛꯄꯒꯤ ꯆꯥꯡꯁꯨ ꯍꯟꯊꯔꯛꯄꯒ ꯂꯣꯏꯅꯅ ꯍꯛꯆꯥꯡꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯄꯗ ꯕ꯭ꯔꯦꯟꯅ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯨꯅ ꯑꯣꯏꯁꯤꯟꯕ ꯉꯝꯍꯟꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯆꯍꯤ ꯐꯥꯅ ꯌꯥꯝꯂꯕꯁꯨ ꯕ꯭ꯔꯦꯟꯒꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯕ ꯃꯔꯝꯅ ꯅꯤꯡꯁꯤꯡꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯥꯡꯕ ꯌꯥꯎꯏ꯫ ꯃꯁꯥꯒꯤ ꯆꯍꯤ 40 ꯍꯦꯜꯂꯕ ꯐꯥꯎꯕꯗ ꯅꯍꯥ ꯑꯃꯒ ꯆꯞ ꯃꯥꯟꯅꯅ ꯅꯤꯡꯁꯤꯡꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯤꯑꯣꯏꯕꯅ ꯂꯧꯈꯠꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯍꯟꯗꯛꯇ ꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯑꯦꯖꯤꯡ (NIA)ꯅ ꯁꯦꯜ ꯊꯥꯗꯗꯨꯅ ꯆꯠꯊꯈꯤꯕ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯩꯈꯨ ꯁꯤꯖꯤꯟꯅꯗꯕ, ꯀꯥ ꯍꯦꯟꯅ ꯌꯨ ꯊꯛꯇꯕ, ꯆꯥꯡ ꯅꯥꯏꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯑꯃꯁꯨꯡ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯃꯤꯑꯣꯏꯁꯤꯡ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯂꯕꯁꯨ ꯕ꯭ꯔꯦꯟꯒꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯝꯖꯤꯟꯗꯨꯅ ꯂꯩꯕ ꯑꯃꯁꯨꯡ ꯆꯥꯕ ꯊꯛꯄꯗ ꯆꯦꯛꯁꯤꯟꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯍꯜ ꯑꯣꯏꯔꯒ ꯕ꯭ꯔꯦꯟꯒꯤ ꯃꯊꯧ ꯍꯟꯊꯔꯛꯇꯨꯅ ꯅꯤꯡꯁꯤꯡꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯋꯥꯠꯂꯤ ꯍꯥꯏꯕꯁꯨ ꯊꯤꯖꯤꯟꯕꯗꯒꯤ ꯈꯪꯕ ꯉꯝꯂꯦ꯫ ꯕ꯭ꯔꯦꯟ ꯐꯍꯟꯗꯨꯅ ꯅꯤꯡꯁꯤꯡꯕꯒꯤ ꯄꯥꯡꯒꯜ ꯍꯦꯟꯒꯠꯍꯟꯅꯕ ꯂꯧꯈꯠꯄ ꯌꯥꯕ ꯊꯧꯔꯥꯡꯁꯤꯡꯗꯤ ꯑꯇꯧꯕ ꯊꯕꯛ ꯈꯔ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕꯒꯤ ꯃꯍꯨꯠ ꯑꯅꯧ ꯑꯅꯧꯕ ꯊꯕꯛ ꯀꯌꯥ ꯇꯧꯒꯗꯕꯅꯤ꯫ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯑꯣꯏꯔꯕꯁꯨ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝꯁꯤꯡꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯅꯤꯠ 15 ꯔꯣꯝ ꯂꯥꯏꯔꯤꯛ ꯑꯃ ꯍꯦꯛꯇ ꯄꯥꯒꯗꯕꯅꯤ꯫ ꯑꯅꯧꯕ ꯂꯣꯟ, ꯃꯁꯥꯟꯅ ꯅꯠꯇ꯭ꯔꯒꯅ ꯃꯍꯩ ꯑꯃ ꯍꯦꯛꯇ ꯇꯝꯁꯤꯟꯒꯗꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛ ꯃꯇꯝ ꯀꯥꯏꯊꯣꯛꯇꯨꯅ ꯅꯤꯡꯁꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯒ ꯃꯦꯗꯤꯇꯦꯁꯟ ꯇꯧꯒꯗꯕꯅꯤ꯫ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯃꯆꯜ ꯁꯨꯅ ꯆꯥꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯕꯜ ꯑꯃꯗꯤ ꯀ꯭ꯔꯣꯁꯋꯥꯔꯗ ꯄꯖꯜꯒꯨꯝꯕ ꯋꯥꯔꯗ ꯒꯦꯝꯁꯤꯡ ꯁꯥꯟꯅꯗꯨꯅ ꯕ꯭ꯔꯦꯟꯒꯤ ꯁꯥꯖꯦꯜ ꯇꯧꯒꯗꯕꯅꯤ꯫